Imphal Today Saknairabasing haina mingthonba akhanana puthokpa thoramda ngayok farm tawduna miyamna pamnariba sareng hairiba nga makhal asi puthokpada mai pakpagi lambida khong thangjelakliba lawmi amagi mapau ngasisu Imphal Today na puduna lakli. Fisheries Department na Ningol Chakobaga Mari Lainana Handak Pangthokhiba ngagi mela aduda sareng kg 2,000 hena puthoktuna amadi atopa tongan-tonganba yelhonga sing yauna punna nga kg 19 hena puthoktuna mela aduda ahanba takhiba Thoubal district ki Tentha Kuno maning laikai Laimuzam Dinamanina Manipur gi miyamda amadi mironbi singda sarengna chakounabagi chatnabi ama lairiba sida mapal lamdagi pusilakpa pumtharaba sareng nattaba lamdam asidagi khudakta phaba ahingba sareng pijaningbadagi sareng asi yokba hokibani haina Imphal Today da phongdorakli. Dinamani gi loinabi Premabatina Imphal Today da hai aikhoigi ipa ipugi matamdagi hauna laigi thauram yauna tongan-tonganba thauramsingda sareng haiba nga asi adumak loinaduna lakpa nga makhal ama oibana yamna yokningduna lakhi matau karamna yokadage haibadu khangkhide adumakpu haukiba chahi 2018 da ahanba oina sareng asi yoknaba trial toba haurakibani hairaduna sareng hairiba nga makhal asi Manipurda mai pakna fajana yokpa yare haibagi khudam amadi handaki Ningol Chakobagi ngagi mela aduda puthokiba sareng aduna utpa ngamle. Sareng si Manipurda hamil si kenakanan Manipurda kaiki lai gitingi habuding lai kumbada yamna changbadagi nupigi matam surko matanda sareng sakong na bumakag lay adugi kay mapaldagi salaga tawo kopasing natabida huzi akoina asawba si oina adi asengba ahingba si oina pijaningbadagi isan isi imimsingda pijaningdam tawdana smaina yukjaba hawjakibni sarengse ada kay honorable sir CM sahibnasu Manipurda sareng ahingba yongangi apamba laygibadagi aina masi sarengsi Manipurda yokpa hawjakibni. Manipurgi khwaidagi maruoiba nga ama oiba maitai ekhoigidi tangai khadraba laigi tingi maram nupi angangi maram haiba paripuri dagi lairakpa paripuri gi history oina lairakpa nga makhal amakha oina yokning nadi laiba karamaina tawraga yokadage haibidudi khangdaba na matamdu daida ekhoigi sar inspector sar Jitien mana Manipurda nga sareng macha khara yoksilakani apamba laibra hangba sar ay yokningi pamine haidana dumaina tawraga try tawgi ay 2021 da ay try tawjagi aduyagi ngasi bhawba ay trial tawna lakpaduna ngasidi nga si Manipurda yokpa yare haibagi mai pakpa yare haibagi khudamdudi fajana phange handaki Ningol Chakobada aina puthokriba nga adagi sahi amada yokpada ma se kayam growth leiba nga no karamain tawraga yokpana chanai haibado akhodi trial loi horabanina fajana mai pa e haidana khali nga si ngasi Laimuzam Dinamani amadi mahaki loinabi Laimuzam Premabatiga makhoigi ngayok farm da Imphal Today ga akhanana unabada Dinamani na makhata na hai sareng macha asi mapalamdagi thajilaknaba hotnabada awaba kaya oibana mapalamda masa chatuna purakpana ayambani adubu Manipur yaurakpada sibasu mayam ama yawi sareng macha asi pusilaknaba hotnabadi lepte haujiksu Myanmar lomdagi lakpa nga macha sing leire Haujiksu makhatana nga macha thabiraknaba hainari hairaduna masina thabiraklagadi handaki Ningol Chakobada sareng phanghaude haibagi nungaitaba laikibasing laitanaba hotnaba ngamgani handaki Ningol Chakobada sareng kg 2,000 chamri khara hena puthokpani adubu mathangi Ningol Chakobadadi sareng kg 5,000 gi mathakta puthokke haibagi asa amadi laijari haiki ngayok farm tawduna hingnaba hotnarakpa matamda machinjakta thaknaba hotnabadi awaba mayam ama mayok narakpadagi haujikna Thaubalda DC oina lairiba Ahanthem Subhasna Manipur State Cooperative Bank ki Managing Director oiringai matamda loan amakhak pibibadagi nga machinjak laiduna thakpa ngamlaktuna ngasigi phibam asi yawba ngamlakhibani Bengdagi loan asima phanglaba matung asidagi ngayok farm asida mai pakpagi lambida changsinba ngamlakhibani
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯕꯥꯜꯒꯤ ꯐꯤꯁꯔꯤ ꯑꯣꯐꯤꯁꯔꯒꯤ ꯃꯈꯥꯗ ꯃꯦꯂꯥ ꯌꯥꯎꯖꯗꯨꯅ ꯍꯟꯗꯛꯀꯤ ꯉꯥꯒꯤ ꯃꯦꯂꯥ ꯑꯗꯨꯗ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯕ ꯉꯝꯖꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯗꯤ ꯁꯔꯦꯡ ꯌꯣꯛꯅꯤꯡꯕ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯔꯤꯕꯁꯤꯡꯁꯨ ꯄꯨꯟꯅ ꯌꯣꯛꯃꯤꯟꯅꯁꯤ, ꯉꯥ ꯃꯆꯥꯁꯤꯡ ꯃꯍꯥꯛꯀꯤ ꯌꯨꯝꯗꯒꯤ ꯂꯧꯕꯤꯌꯨ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯅꯤꯅ ꯁꯔꯦꯡ ꯃꯆꯥꯁꯤꯡ ꯁ꯭ꯇꯣꯛ ꯇꯧꯅꯕ ꯄꯨꯈ꯭ꯔꯤꯁꯤꯡꯁꯨ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯦ, ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔꯗꯁꯨ ꯁꯔꯦꯡ ꯃꯆꯥ ꯀꯥꯞꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯆꯥꯡꯌꯦꯡ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯁꯔꯦꯡ ꯃꯆꯥ ꯑꯁꯤ ꯃꯃꯜ ꯂꯨꯄꯥ 150ꯗꯒꯤ 140 ꯐꯥꯎꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯒꯤ ꯃꯃꯜ ꯑꯁꯤ ꯇꯥꯡꯕꯅꯤꯅ ꯑꯃꯗꯤ ꯃꯆꯤꯟꯖꯥꯛꯁꯨ ꯉꯥ ꯑꯣꯏꯅ ꯄꯤꯖꯕꯅꯤꯅ ꯁꯔꯦꯡ ꯍꯥꯏꯔꯤꯕ ꯉꯥ ꯑꯁꯤ ꯌꯣꯟꯕꯗꯁꯨ ꯈꯔ ꯇꯥꯡꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯁꯔꯦꯡ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯉꯤ ꯍꯥꯏꯈꯤꯕꯗꯨ ꯉꯥꯅ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅꯅꯤ ꯍꯥꯏꯈꯤ꯫ ꯗꯒꯤ ꯑꯩ ꯍꯧꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯧꯔꯛꯄꯁꯤꯗꯒꯤ ꯁꯨꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯖꯔꯝꯕ ꯀꯩꯁꯤ ꯁꯖꯤꯛ ꯅꯨꯡꯁꯤꯛ ꯈꯔ ꯁꯨꯝ ꯐꯥꯜꯂꯒ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯒꯤ ꯇꯧꯖꯔꯝꯕꯗꯒꯤ ꯉꯥ ꯃꯆꯤꯟꯖꯥꯛꯁꯤ ꯃꯅꯤꯄꯨꯔꯗ ꯊꯥꯛꯄ ꯍꯧꯅꯔꯦ꯫ ꯉꯥ ꯃꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯤꯗꯕꯨ ꯄꯩꯁꯥꯅꯤ꯫ ꯄꯩꯁꯥꯁꯤ ꯂꯩꯇꯗꯅ ꯃꯇꯝꯗꯨꯗ ꯊꯥꯛꯄ ꯉꯝꯗꯕ ꯈꯣꯠꯇꯕ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯍꯟꯇꯦꯟ ꯁꯣꯕꯥꯁ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯥꯔ ꯁꯣꯕꯥꯁꯅ MD ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛꯒꯤ MD ꯑꯣꯏꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯂꯣꯟ ꯑꯃꯈꯛ ꯄꯤꯕꯤꯈꯤ꯫ ꯑꯩꯒꯤ ꯂꯣꯟꯁꯤ ꯄꯤꯕꯤꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯒꯤ ꯉꯥ ꯃꯆꯤꯟꯖꯥꯛꯁꯤ ꯂꯩꯗꯅ ꯊꯥꯛꯄꯗꯒꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯔꯛꯄ ꯉꯝꯕꯅꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯔꯤ꯫ ꯃꯔꯝꯗꯤ ꯁꯔꯀꯥꯔꯒ ꯁꯝꯅꯗꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯅꯤꯅ ꯁꯔꯀꯥꯔꯒ ꯁꯝꯅꯔꯕ ꯃꯇꯨꯡꯗ ꯕꯦꯡꯛꯒꯤ ꯂꯣꯟꯁꯤ ꯐꯪꯉꯕ ꯃꯇꯨꯡꯗ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯐꯪꯖꯕꯅꯤ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯐꯤꯁꯔꯤ ꯑꯣꯐꯤꯁꯔꯒꯤ ꯃꯈꯥꯗ ꯃꯦꯂꯥꯁꯤ ꯌꯥꯎꯕ ꯐꯪꯖꯗꯅ ꯑꯩ ꯍꯟꯗꯛꯀꯤ ꯃꯦꯂꯥꯁꯤꯗ ꯑꯩ ꯐꯥꯔꯁ ꯇꯥꯕ ꯉꯝꯖꯔꯦ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯩꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯃꯇꯦꯡ ꯄꯥꯡꯕꯤ, ꯃꯔꯝꯗꯤ ꯃꯦꯟꯃꯥꯔꯗꯒꯤ ꯉꯥ ꯄꯨꯁꯜꯂꯛꯄꯁꯤꯗ ꯃꯣꯔꯦꯗ ꯄꯥꯔꯃꯤꯁꯟ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯥꯔꯃꯤꯁꯟ ꯄꯤꯕꯤꯗꯨꯅ ꯁꯥꯔ ꯕꯥꯂꯀ꯭ꯔꯤꯁꯅꯅ ꯃꯤꯡ ꯄꯟꯖꯔꯕ ꯁꯥꯔ ꯕꯥꯂꯀ꯭ꯔꯤꯁꯅꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟꯃꯥꯔꯗꯒꯤ ꯉꯥ ꯄꯨꯁꯜꯂꯛꯄꯁꯤꯗꯩꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯊꯤꯡꯗꯅ ꯇꯧꯕꯁꯤꯗ DCꯒꯤ ꯄꯥꯔꯃꯤꯁꯟ ꯆꯦꯟꯕꯤꯗꯅ ꯉꯥ ꯁꯔꯦꯡꯁꯤ ꯄꯨꯁꯜꯂꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯃꯇꯦꯡ ꯇꯧꯕꯤꯗꯅ ꯉꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯇꯦꯡꯅ ꯁꯤꯒꯤ ꯁꯔꯦꯡ ꯌꯧꯔꯛꯄꯁꯤꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯇꯦꯡꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯁꯔꯦꯡꯁꯤ ꯂꯨꯄꯥ 150ꯗꯒꯤꯅ 130 ꯐꯥꯎ ꯆꯪꯏ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯒꯤꯗꯤ ꯒꯥꯔꯤ ꯋꯥꯏꯔꯛꯄ ꯈꯣꯠꯄ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯕꯤ ꯂꯩꯈ꯭ꯔꯦ꯫ ꯉꯥꯁꯤꯅ ꯌꯥꯝ ꯐꯪꯉꯛꯇ ꯇꯥꯔꯒꯗꯤ ꯂꯨꯄꯥ 130 ꯌꯧꯏ꯫ ꯈꯤꯇꯪ ꯌꯥꯝꯅ ꯐꯪꯕꯤꯔꯛꯇꯅ ꯉꯥ 1,500 ꯅꯠꯇ꯭ꯔꯒ 2,000 ꯌꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯗ ꯃꯃꯜꯁꯤ ꯈꯔ ꯍꯟꯊꯕꯤꯔꯦ꯫ ꯃꯔꯝꯗꯤ ꯃꯣꯏꯅꯁꯨ ꯉꯥꯗꯨꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯣꯏꯅꯁꯨ ꯆꯥꯗꯦ, ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯦ, ꯅꯣꯏ ꯃꯅꯤꯄꯨꯔꯗ ꯐꯪꯗꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯐꯪꯅꯉꯥꯏꯒꯤꯗꯃꯛꯇ ꯄꯤꯅꯕ ꯍꯣꯠꯅꯕꯅꯤ나 ꯄꯩꯁꯥꯁꯤ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯗꯦꯅ ꯍꯥꯏꯗꯅ ꯂꯨꯄꯥ 150 ꯐꯥꯎꯗ ꯑꯗꯨꯝ ꯐꯪꯉꯤ꯫ ꯍꯧꯖꯤꯛ ꯐꯪꯉꯤꯁꯤ ꯉꯥꯒꯤ ꯃꯆꯥꯁꯤꯅ ꯃꯃꯜꯁꯤ ꯇꯥꯡꯕꯅꯤꯅ ꯉꯥꯒꯤ ꯃꯃꯜꯁꯤ ꯈꯤꯇꯪ ꯋꯥꯡꯈꯤꯕꯅꯤ꯫ ꯃꯁꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯉꯥꯒꯤ ꯃꯃꯜꯁꯤ ꯋꯥꯡꯉꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯐꯤꯗꯤꯡꯅ ꯅꯠꯇꯕꯅꯤꯅ ꯉꯥ ꯊꯥꯛꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯆꯪꯈꯤꯕꯁꯤꯡꯗꯨ ꯍꯥꯏꯐꯦꯠ ꯄꯥꯕ ꯃꯇꯝꯗ ꯃꯥꯡꯕ ꯇꯣꯡꯕꯒꯤ ꯅꯠꯇꯅ ꯃꯃꯜꯁꯤ ꯍꯥꯏꯐꯦꯠ ꯂꯦꯞꯄꯒ ꯊꯥꯗꯣꯛꯆꯈꯤꯕꯅꯤ꯫ ꯗꯤꯅꯃꯅꯤꯒꯤ ꯂꯣꯏꯅꯕꯤ ꯄ꯭ꯔꯦꯃꯥꯕꯇꯤꯅ ꯏꯝꯐꯥꯜ ꯇꯨꯗꯦꯗ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯅ ꯌꯥꯝꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯁꯔꯦꯡ ꯍꯥꯏꯔꯤꯕ ꯉꯥ ꯃꯈꯜ ꯑꯁꯤ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯦꯂꯥ ꯑꯗꯨꯗ ꯐꯣꯡꯅ ꯄꯨꯊꯣꯛꯇꯨꯅ ꯌꯣꯟꯖꯕ ꯐꯥꯎꯕ ꯉꯝꯖꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯃꯦꯂꯥꯗꯗꯤ ꯍꯟꯗꯛ ꯄꯨꯊꯣꯛꯈꯤꯕ ꯁꯔꯦꯡ ꯑꯗꯨꯗꯒꯤ ꯃꯁꯤꯡ ꯍꯦꯟꯅ ꯄꯨꯊꯣꯛꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯩꯖꯩ꯫ ꯑꯍꯥꯟꯕ ꯇ꯭ꯔꯥꯌꯦꯜ ꯑꯣꯏꯅ ꯁꯔꯦꯡ ꯌꯣꯛꯄ ꯍꯧꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯉꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯌꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ꯫ ꯁꯔꯦꯡ ꯍꯥꯏꯔꯤꯕ ꯉꯥ ꯃꯈꯜ ꯑꯁꯤ ꯌꯣꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯄꯤꯖꯅꯕ ꯃꯆꯤꯟꯖꯥꯛ ꯑꯁꯤ ꯉꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯆꯤꯟꯖꯥꯛ ꯑꯃꯠꯇ ꯂꯩꯇꯕ ꯃꯔꯝꯅ ꯁꯔꯦꯡ ꯌꯣꯛꯄ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯄꯤꯖꯅꯕ ꯇꯣꯉꯥꯟꯅ ꯑꯇꯣꯞꯄ ꯉꯥꯁꯤꯡꯁꯨ ꯌꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯐꯪꯂꯤꯕ ꯉꯥ ꯃꯈꯜꯁꯤꯡ ꯑꯁꯤ ꯌꯣꯛꯄꯗꯗꯤ ꯆꯥꯎꯕꯒꯤ ꯁꯥꯏꯖ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯁꯔꯦꯡ ꯌꯣꯛꯄ ꯃꯇꯝꯗꯗꯤ ꯁꯥꯏꯖ ꯃꯥꯟꯅꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯐꯥꯎꯕ ꯑꯣꯟꯁꯤꯟꯅꯔꯒ ꯆꯥꯊꯣꯛꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯏ꯫ ꯃꯇꯝ ꯑꯃꯗ ꯍꯥꯟꯅ ꯌꯣꯛꯅꯔꯝꯂꯤꯕ ꯉꯥ ꯌꯣꯛꯄꯒꯤ ꯃꯑꯣꯡꯒ ꯍꯧꯖꯤꯛ ꯌꯣꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯂꯧ ꯁꯪꯒꯝ ꯑꯃꯗ ꯉꯥ 100-150 ꯊꯥꯗꯔꯒ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯁꯖꯤꯛ ꯐꯥꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯩ꯫ ꯆꯍꯤ ꯑꯃꯗ
nga amana kg 2 yaunaba hotnabada awaba ama oiribani. Haujekti feeding nga yokpa asidadi yamna komna yokle hairaduna matam adudadi imungi punaba machasingi mahai masing tamhanaba hotnabada awaba oiramni. Adubu haujekti ngayok farm asida kumja lising ani kunda Manipur State Cooperative Bank na senthang pibiduna anoba ngayok amada change tawrakpadagi imungi ichagi mahai tamhanbagi thoidokna awaba amadi mayoknadre anoba mayon amada lakpa ngamle haiki. aina thadagibase ngase jun thadabane ado ai sengna harabada ai ngase sakobada yonba ngamgani ngamoi habidi aingonda chamamnaba wakhala makhak laijai maramdi karigino habida ngase thadagiba numitagi aikoina in solaga yengba matamda su lakte adagi kholaga yengba matamda su lakte suki matik mabuk luba nga oibanina adu tawbadabu aina nga ataisigi masinjak bijaba matamdadi moise kharagaradi olae woliba ngasi kayamno haibasu khangdaba haidi ngasai ahanba first trial tobu matamda nga khara mangi baduna somdadi aina ngaje sigadaba changdudagi helagadi thadagiba pot amadi oire kharadi phangani haibadu khangi phangagasu mayamna laiba demand jiga aina leiramdori bisiga konagadra konaroidra haibagi chamamnaba amakhaktangsu lei adubu yam phajana mai pakna leirami aina khalambadugi wona tainabada phajana mai pakna dum leirami aduna ngajigi maramdadi phajana sarengse Manipurda yokpa yare mai pakna puthokpa yare haibaduma thamjani bogi nga mela gi nga yonbada aina khwaidagi nuwaijadaba thengnaba amakhak leijagi maramdi khwaidagi tangba nga khwaidagi mayamna su pamnaraba nga anobo oina su puthokjariba nga sarengse yonba matamda ai phongna yonba ngamgide maramdi kaino habada parjagi demand mayamsina gari jigi manaktadi nga leiba lakpa mayamsina koiraga leigire aigi nga sidaida aina pirudori basiga khetnaba sidaida ai moi mamangda nga se phongna yonba ngamgide aduna aisima khaktangdi yam nungaijade aduga Manipurda leiriba ibung ipwasingsina masan masibu kayamgi matik nuksijage haibase melasina sakhini ahawba nga pijaningi achauba nga pijaningi masan masisingda yam nungaijai masigidamaktadi aduga matung tarakpa melasingda chakhobagi melada haitare aina puthokriba nga dudagi henna masing yamna puthoga phanghaudaba ibung ipasingdo loina phangba ngamnanaba hotnage haibajimakti aigi target oina aina minung thadoaga minung senahalaga tawbadi oide ngamigei aina dum honai ado aigi husband jina mana nga lokthokpa chatkhiba taragasu ai leisine ai ngamnaba hotnahogen ai mana tawba sinbam kudimak ai ngamnaba tawi injil start tawi ai nupi emo oi taragasu ai nga phai ma yaudra ngame loina aduna maslaida aigi matengje ai tare aigi le karo le kaida leiriba ibung ipasingje sigi mateng yam changi moisu loina phai aina hairobo khudimaktasu loi yabi aduga aigi isil inaujinda aigi inau nupi amaga ise amaga na phajana aigi damakta stand tobi ha ingai matamdadi aigi piklaba imung jaida akoi mari khak leiba imung jaida sahi magi talakpa income duna isajing la mahai tamnana ba sana na bokhona ba se awaba mo oirameba adubu 2020 sidagi aina MSCP bank na stand tawbidana aingonda anauba ngayok ama sense tawro haidana moina aingonda mateng tawbibagi dagidi ngasi bhawbada leirakpaje ai asuki matik komna hinge haidi isagi su adagi imung manunggi su adagi any nga leiriba ina nga makhan puthokningba nga lawningba thadaningba khudingmakse yamna ahongba ama